ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯆꯥ ꯂꯥꯏꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯚꯣꯒꯦꯜꯅ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯗꯨꯗ ꯊꯤꯜꯂꯨꯕꯗ ꯃꯤꯅꯥꯛꯁꯤꯗꯣ ꯁꯣꯝꯗ ꯃꯣꯕꯥꯏꯜꯗ ꯐꯤꯂꯝ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯛ ꯑꯗꯣ ꯈꯪꯅ ꯅꯥꯔꯛꯄꯗꯒꯤ ꯈꯪꯂꯥꯎ ꯂꯧꯈꯠꯂꯛꯂꯤ꯫ ꯃꯤꯅꯥꯛꯁꯤꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯃꯤꯅꯥꯛꯁꯤ ꯑꯅꯥꯕ ꯑꯗꯣ ꯈꯥꯡꯕ ꯉꯝꯗꯕꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯒꯗꯣ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯃꯤꯅꯥꯛꯁꯤ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯤ, ꯑꯩꯒꯤ ꯄꯨꯛ ꯑꯁꯤꯗ ꯃꯆꯤꯟ ꯇꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯦ, ꯊꯥꯡꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯃꯥꯏꯕ ꯀꯧꯕꯗꯣ ꯍꯌꯦꯡ ꯀꯧꯕ ꯌꯥꯔꯔꯣꯏ, ꯉꯁꯤ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨꯆꯣ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ, ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯃꯥꯏꯕꯒꯤꯅꯤ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯅ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯤ, ꯃꯁꯤ ꯑꯃꯥꯏꯕꯅ ꯇꯧꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ, ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯁꯨꯝꯅ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯃ ꯂꯥꯎꯔꯝꯕꯗꯒꯤ ꯃꯤꯅꯥꯛꯁꯤ ꯇꯤꯂꯣꯇꯝ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯌꯥꯗꯒꯤ ꯏ ꯍꯩꯊꯔꯛꯂꯤ, ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯃꯅꯥꯀꯣꯡꯗꯒꯤꯁꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗꯒꯤꯁꯨ ꯂꯣꯏꯅꯃꯛ ꯏ ꯍꯩꯊꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯄꯪꯎꯗ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯩꯒꯤ ꯈꯨꯌꯥꯗ ꯀꯔꯤꯅꯣ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯕ ꯑꯃ ꯂꯦꯞꯂꯤꯕꯁꯤ ꯀꯅꯥꯅꯣ? ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯃꯌꯥꯝꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯨꯌꯥꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯌꯥꯝꯅꯗꯤ ꯑꯃꯠꯇ ꯎꯗꯦ꯫ ꯃꯤꯅꯥꯛꯁꯤꯅ ꯍꯧꯖꯤꯛ ꯈꯨꯌꯥꯗ ꯄꯥꯛꯊꯈ꯭ꯔꯤ, ꯀꯥꯡꯒꯗ ꯆꯥꯔꯣꯏꯗ꯭ꯔꯃꯛꯀꯤ ꯂꯩꯔꯝꯒꯅꯤ, ꯀꯥꯡꯒꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯄꯥꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯃꯇ ꯂꯩꯇꯦꯅꯦ ꯅꯪꯕꯨ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯗꯣ ꯃꯍꯥꯛ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯚꯣꯒꯦꯜꯅ ꯃꯁꯤ ꯈꯣꯡꯕꯒꯁꯨ ꯉꯝꯂꯤꯅꯦ, ꯐꯩ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯈꯣꯡ ꯉꯝꯕꯒꯤ ꯌꯦꯡꯒꯦꯁꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯒꯣ ꯒꯣ ꯂꯥꯎꯅ ꯈꯣꯡꯂꯤꯕ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯤꯡꯈꯪꯁꯤꯡ ꯑꯗꯨꯗꯒꯤ ꯇꯤꯡꯈꯪ ꯑꯃꯃꯨꯛ ꯂꯧꯊꯣꯔꯛꯂꯤ, ꯑꯗꯨꯗꯨꯒ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯇꯤꯡꯈꯪ ꯑꯗꯣ ꯊꯤꯟꯖꯤꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯊꯤꯟꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤꯗꯣ ꯃꯆꯤꯟꯇꯃꯛ ꯂꯦꯡꯉꯒ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯜꯗꯤ ꯊꯣꯛꯇ꯭ꯔꯤ꯫ ꯁꯣꯝꯗ ꯑꯗꯨꯃꯉꯥꯏ ꯃꯤꯅꯥꯛꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯃꯗꯤ ꯋꯥꯁꯨ ꯀꯌꯥ ꯑꯃ ꯉꯥꯡꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ꯫ ꯃꯌꯥꯗꯒꯤꯁꯨ ꯏ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯊꯤꯟꯕꯒꯤ ꯀꯨꯁꯜꯂꯒ ꯂꯩꯔꯤꯕ ꯉꯪꯁꯪ ꯉꯪꯁꯪ ꯗꯥꯛ ꯇꯥꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯁꯨ ꯈꯔ ꯈꯔ ꯈꯪꯅꯩ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠ ꯏꯔꯪ ꯂꯪꯅ ꯄꯥꯡꯕ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯤꯕꯗꯣ ꯃꯤꯅꯥꯛꯁꯤꯅ ꯎꯔꯤ꯫ ꯃꯤꯅꯥꯛꯁꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯩꯅꯥꯈꯣꯜꯁꯨ ꯈꯥꯡꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯅꯥꯛꯁꯤꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯤꯅꯥꯛꯁꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯂꯣꯡꯊꯦꯛ ꯊꯦꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯃ ꯂꯣꯡꯊꯦꯛ ꯊꯦꯛꯂꯝꯕꯗꯒꯤ ꯑꯃꯨꯛ ꯈꯪꯇꯤꯡ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜ ꯑꯗꯨꯅ ꯐꯃꯨꯡꯗ ꯗꯝ ꯊꯥꯗꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯗꯔꯛꯄꯗ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯕꯗꯨꯕꯨ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯅꯝꯗꯨꯅ ꯐꯥꯔꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ, ꯋꯥꯡꯅ ꯊꯦꯛꯀꯠꯂꯛꯇꯨꯅ ꯗꯝ ꯊꯥꯗꯔꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄꯗꯒꯤ ꯁꯣꯝꯗ ꯚꯣꯒꯦꯜꯅ ꯇꯁ ꯁꯤ ꯃꯉꯥꯏꯗꯅ ꯅꯪꯒꯤꯁꯨ ꯂꯣꯏꯔꯦꯗꯣ, ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯂꯩꯕꯅꯤ, ꯍꯧꯖꯤꯛꯁꯤꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ, ꯑꯩꯅ ꯂꯥꯛꯈꯤꯕꯗꯨ ꯄꯨꯡ 10 ꯇꯥꯗꯧꯒꯤ ꯇꯧꯍꯧꯔꯕꯅꯤꯁꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 10:30 ꯈꯔ ꯍꯦꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯚꯣꯒꯦꯜꯅ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯦ, ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯗꯕ ꯌꯥꯗꯦ, ꯑꯩ ꯌꯨꯝꯗꯁꯨ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯚꯣꯒꯦꯜ ꯄꯔꯞ ꯂꯣꯏꯁꯤꯜꯂꯝꯂꯦ꯫
aduga hangoi borabi adubusu mahaki babukka thilliba kholi mayamdo lewa mantra solaga loina mak satokle aduga isingda langtharamle madudagidi hangoi borabi do ising adugi manungda uru ungduna iruiduna leiri somda minakshi do irak sanbagumna uru ungduna makok odo koilei leidunu jenglibani madugi matungda hangoi borabi adugi masada karigumba ama torokpadagi hangoi borabi do lekangda amuk chongkhalakli somdadi bogel do adumak chatkrabani hangoi borabi aduna bogel da munna yengli madugi matung hangoi borabi adugi masadagi karino ama sinmuba ama othokhi aduma tawbadagi hangoi borabi do karimta tawthaba mugumna phan chongaga chatkhri amuba du sumpham marang khangdana adumak mami sami mangkhri somdana kamdori minakshi do waman khiba amadi nai khiba duna chaina khol mayam aduna khangba ngamdraduna mahak hojik su koilau lauri aduga mahak asibagumna phathak tabana wanthakri mikup aduda minakshi gi mapuroibana amai bado unaraduna magi mayum tamna purakli lambida bogelna lakpa aduga amai ba aduga minakshi gi mapuroibana lakpa aduga lambida thainare matam aduda amai ba aduna bogel buhe ubaga chingnaraduna ibunga bogel nangti kadai chalurubno atheng basida bogel do khangbe khagi kari khumgadabno haiba hana khalhaudabana aisi sak chanaba ama chachurubani kaidoba yorobagi minakshi gi mapuroibana kamai tawuno khangdi aigi nupido asida laiwok ti lukpagi mawongdo kailau lawraga lehori aduga bamita kari na pangwada uraba khangdi adugi oja mai basi kaujururibani bogel na hoine handak si khuli kai si miron binu pi sing si kanu mai tawri mamang da su khara tawkhiba leirabani khangdre moina kaya mu yam lan ba thabak tawraba jano khangdre man tawra mana phangba bogel do asidang haram laga parap chakhi minakshi gi mapuroi baduna kayuni marang nganga misbo adum haibada amai aduna nang aina khangwa wanati chalasilo asumna hairaga minakshi gi munakta yausilakli minakshi do ihing na hing marakta tharo olaga leirambagi masado pungloi loiri phadrak tari amai ba aduna changsallakpada kairu torom libasidi haiduna magi leiribasing do loinamak sengtokali ihing na hing mayamado loinamak sengtoklaba matungda amai ba aduna minakshi gi khudang paithunu yengbada kanagumba amagi posem leiwana minakshi si khara laknarable adudani hojikti kichu lokpa toraroi posem lewa toramba phunamak loinamak hankhre adubu karigumba mahu panba pot amadi hojik su satri masimadi aina satpa ngamlaroi leikai asidagi khara chatlaga leiba amai ba leibani mamingna thangjumba kowbani mahak hayeng nongalaga kawro aduga yengkhallu aduga ibe masigi nariba yekliba toriba singasibudi ai leitai nabiramlage aduga wakhalsu tabi halmage adum na hairakpadagi amai aduna piyu haiba potlam charam khodimak ising maising loinamak pirabada ising da solaga sengtok piri aduga minakshi ki mamai da ising kripada minakshi wakhal tarakli haujiti ma hagi masada leramba phattaba khotpa loinamak phakri haibadi chaina khol khodimak mangkhri matam maduda minakshi na karinoi gi imita ukhriba amate igi thana tawkhribadubo haidun hanglakpada amai aduna kanagumba miyoi amana nangi siom nungda leiriba thawai macha si satna ba lawna ba toroko mali adubu ngam khibra amadi ngam dabra haibadu madi ai haiba ngamdre taroli ba thabak asi yamna sathiba aikoina phawba ngakpa ngamloi thaba posak amani yamna hairaba adu gumlaba amai ba amna torokpa thabakni ado kari tawsigi kam tawsigi kari maram ki torokliba no torokliba sina kanano kadai dakino kari pamliba no haibadu hayeng oza amai ba thangjumba ka tanabiro aidi masigi maramda kaya thoina khangdre aduga nangi nasada ana yek yauriba phudimang asibudi ai phanbiram lage aduga matung amai ba adura nongonda am kaplakpada changba ngamdana ba ai thau khrasu tawbiramge asomna haiduna amai ba aduna aja puja kaya tawduna thambiramle madugi matung amai ba do chatkhri masidagidi amai ba aduna mayum jongna ba asum lakpa matamda mahana chingba khal leibadagi bogel gi mayum moda lakli
ꯁꯣꯝꯇꯅ ꯀꯝꯗꯧꯔꯤ ꯕꯣꯒꯦꯜꯗꯣ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯌꯦꯡꯂꯕꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯕꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯊꯋꯥꯏ ꯑꯃꯒꯨꯝꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯁꯨ ꯉꯥꯛꯊꯣꯛꯀꯗꯕꯁꯨ ꯀꯔꯤ ꯍꯥꯏꯅ ꯉꯥꯛꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯗꯃꯛ ꯈꯣꯏꯔꯝꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅꯤ ꯃꯁꯤꯅ ꯆꯅꯨꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯆꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤꯗꯤ ꯕꯣꯒꯦꯜꯅ ꯈꯪꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯈꯪꯉꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤꯁꯨ ꯃꯍꯥꯛꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯝꯒꯗꯕꯅꯤ ꯕꯣꯒꯦꯜ ꯌꯥꯝꯅꯃꯛ ꯍꯩꯕ ꯑꯃꯥꯏꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯊꯕꯛ ꯑꯁꯤꯃꯛꯇꯤ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯇꯝꯂꯨꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯃꯟ ꯈꯨꯝꯂꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯇꯝꯂꯨꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯍꯤꯔꯝꯒꯤꯗꯗꯤ ꯇꯝꯂꯛꯄ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯉꯝꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯣꯒꯦꯜꯁꯨ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕ ꯌꯥꯕ ꯈꯨꯔꯨꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯣ ꯃꯤꯅꯥꯛꯁꯤꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯎꯍꯧꯔꯤ ꯃꯥꯅ ꯈꯜꯂꯤ ꯕꯣꯒꯦꯜꯁꯤ ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯃꯥꯁꯤꯕꯨ ꯑꯃꯥꯏꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯥꯅ ꯉꯁꯥꯏ ꯂꯥꯛꯈꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯊꯧ ꯈꯔ ꯇꯧꯔꯒ ꯂꯥꯛꯄꯅꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯁꯥꯎꯍꯨꯝꯗꯒꯤ ꯑꯩꯅ ꯈꯪꯍꯧꯔꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯒ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯤꯅꯥꯛꯁꯤꯕꯨ ꯂꯥꯌꯦꯡꯂꯝꯕ ꯑꯃꯥꯏꯕꯗꯣ ꯆꯠꯈ꯭ꯔꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛꯇ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯥꯡꯖꯨꯝꯕꯕꯨ ꯀꯧꯔꯗꯨꯅ ꯄꯣꯔꯛꯂꯤ ꯊꯥꯡꯖꯨꯝꯕꯗꯣ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯅꯨꯄꯤ ꯑꯅꯤ ꯃꯊꯪ ꯃꯈꯣꯏꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡ ꯃꯤꯑꯣꯏ ꯑꯃꯅ ꯑꯇꯝꯅꯅ ꯃꯥꯡꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯤꯅꯥꯛꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯤ ꯃꯥꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕꯅ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯔꯣꯜꯂꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯖꯔꯤꯕ ꯊꯋꯥꯏ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯒ ꯃꯍꯥꯛꯅ ꯀꯥꯟꯅꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯊꯥꯡꯖꯨꯝꯕꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯗꯤ ꯈꯟꯖꯔꯤ ꯑꯗꯨꯒ ꯊꯥꯡꯖꯨꯝꯕꯅ ꯇꯤꯂꯣꯇꯥꯃꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯅꯥꯛꯁꯤꯗ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯤꯌꯣꯝꯒ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯄꯥꯝꯕꯅꯣ ꯇꯤꯂꯣꯇꯥꯃꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯨꯕꯗꯗꯤ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯝꯂꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯍꯟ ꯇꯧꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯊꯥꯖꯤꯟꯗꯨꯅ ꯅꯤꯄꯥ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯈ꯭ꯔꯤ ꯃꯗꯨꯃꯛ ꯅꯈꯣꯏ ꯄꯥꯝꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯅ ꯑꯗꯨꯃꯛ ꯄꯥꯝꯃꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯅꯤꯄꯥ ꯑꯗꯣ ꯈꯨꯗꯛ ꯑꯁꯤꯗ ꯁꯤꯍꯟꯕ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯥꯕꯤꯌꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯡꯖꯨꯝꯕꯅ ꯌꯥꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯌꯥꯎꯗꯦ ꯑꯗꯨꯒ ꯌꯥꯎꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯣꯛꯏ ꯑꯃꯗꯤ ꯅꯈꯣꯏꯗꯁꯨ ꯁꯣꯛꯏ ꯑꯗꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯁꯣꯔ ꯊꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯑꯃ ꯆꯪꯏ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯇ ꯅꯠꯇꯅ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯝꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯆꯠꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯣꯝꯗ ꯍꯦꯛ ꯁꯤꯈꯤꯕꯒ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯈꯨꯗꯛꯇ ꯇꯧꯒꯗꯕ ꯃꯤꯅꯤꯠ 5 ꯀꯥꯟꯅꯕ ꯌꯥꯗꯕ ꯃꯤꯅꯤꯠ ꯑꯃ ꯆꯦꯟꯅꯕ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯂꯨꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯔ ꯁꯠꯄ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯔꯕ ꯃꯇꯨꯡ ꯃꯆꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯣꯠ ꯅꯩꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯋꯥꯕꯗꯣ ꯈꯥꯡꯁꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯡꯖꯨꯝꯕꯅ ꯃꯤꯅꯥꯛꯁꯤꯒꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯕꯣꯒꯦꯜꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯆꯅꯨꯗ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯅꯥꯛꯁꯤ ꯇꯤꯂꯣꯇꯥꯃꯥ ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯍꯨꯝ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯍꯨꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯅꯨꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯑꯃꯥꯏꯕ ꯊꯥꯡꯖꯨꯝꯕꯅ ꯊꯥꯈ꯭ꯔꯕꯅꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯇꯤꯂꯣꯇꯥꯃꯥ ꯌꯥꯏꯐꯕꯤ ꯃꯤꯅꯥꯛꯁꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ
ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯗꯕꯤꯗ ꯂꯩꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯔꯒ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯤꯅꯥꯛꯁꯤ ꯇꯤꯂꯣꯇꯃꯥ ꯌꯥꯏꯐꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯁꯤꯗꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯣꯒꯦꯜꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯣꯒꯦꯜꯗꯤ ꯁꯨꯛꯎ ꯎꯅꯗꯦ ꯕꯣꯒꯦꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯇꯣ ꯗꯨꯀꯥꯟ ꯐꯝꯕ ꯆꯠꯂꯤ ꯑꯗꯨꯅ ꯆꯅꯨꯕꯨ ꯍꯦꯛꯇ ꯎꯅꯩ ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯅꯤꯅ ꯎꯅꯕꯁꯨ ꯐꯪꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯒꯦꯜꯗꯣ ꯗꯨꯀꯥꯟ ꯈꯔ ꯆꯠꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯈꯔꯁꯨ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯇ꯭ꯔꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯕꯣꯒꯦꯜꯗꯣ ꯃꯍꯥꯛ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯜꯂꯛꯂꯕꯅꯤ ꯆꯅꯨꯁꯨ ꯃꯍꯥꯛꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯃꯇꯣꯝꯇꯁꯨ ꯉꯥꯏꯔꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯊꯕꯛ ꯃꯆꯥ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯏ ꯈꯨꯔꯨꯝꯂꯝꯕ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯃꯤꯑꯣꯏ ꯑꯗꯣ ꯍꯦꯛ ꯎꯕꯒ ꯃꯥ ꯉꯁꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯇꯥꯗ ꯍꯥꯏꯖꯈ꯭ꯔꯕꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯑꯩꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒ ꯎꯅꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯎꯅꯕꯗꯤ ꯑꯃꯨꯛꯁꯨ ꯐꯠꯇꯕ ꯑꯗꯨꯒꯤꯅꯤ ꯑꯩꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯂꯦ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ ꯊꯦꯡꯅ ꯂꯥꯛꯂꯦ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ ꯃꯥꯅ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯃꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯣꯏꯅ ꯎꯅꯔꯨꯔꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯅꯨꯅ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯤꯄꯥꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯑꯃꯨꯛꯀ ꯇꯧꯍꯟꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯤ ꯃꯍꯥꯛꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯕꯗꯤ ꯃꯥꯅ ꯉꯥꯏꯍꯟꯕ ꯃꯇꯝꯗꯨꯕꯨ ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯨꯕ ꯅꯤꯡꯗꯨꯅ ꯕꯣꯒꯦꯜꯒꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯖꯒꯥ ꯑꯗꯣ ꯇꯥꯛꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯏ ꯈꯨꯔꯨꯝꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯣꯒꯦꯜꯒꯤ ꯌꯨꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯃꯍꯥꯛꯅ ꯐꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕ ꯃꯤꯅꯥꯛꯁꯤꯕꯨ ꯂꯥꯌꯦꯡꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯣꯒꯦꯜꯒꯤ ꯌꯨꯝꯒꯤ ꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥ ꯁꯥꯎꯍꯨꯝ ꯈꯔꯗꯤ ꯂꯩ ꯃꯁꯤꯕꯨ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅු ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯍꯥꯏꯗꯨꯅꯗꯤ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯆꯤꯡꯅꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯗꯨꯅ ꯐꯔꯦ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯕꯣꯒꯦꯜꯒꯤ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯎꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯆꯅꯨꯁꯨ ꯌꯨꯝꯗ ꯆꯪꯕ ꯐꯥꯎꯕ ꯍꯦꯛ ꯀꯤꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯍꯥꯛ ꯄꯔꯞ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯆꯅꯨꯅ ꯏꯃꯨꯡꯗ ꯂꯩꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯍꯜꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯆꯅꯨꯒꯤ ꯃꯊꯥꯗ ꯐꯥꯎꯏ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯉꯁꯥꯏꯒꯤ ꯑꯍꯜꯗꯨꯅ ꯃꯥꯕꯨ ꯊꯕꯛ ꯈꯔ ꯍꯥꯏꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯐꯥꯎꯖꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯄꯣꯠ ꯆꯩ ꯈꯔ ꯊꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯅꯨ ꯆꯥꯛꯁꯪꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯜ ꯑꯃꯗꯤ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛ ꯁꯣꯔꯣꯠ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯇꯧꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯀꯔꯤꯝꯇꯁꯨ ꯇꯧꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯇ ꯀ꯭ꯔꯣꯛ ꯁꯣꯔꯣꯠ ꯇꯧꯈꯤꯕꯗꯨꯕ ꯎꯆꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯍꯧꯗꯣꯡ ꯃꯥꯜꯂꯤꯗ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯍꯧꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯍꯥꯏ ꯆꯅꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯆꯅꯨꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯅꯨꯅ ꯍꯩꯃꯥ ꯂꯥ ꯃꯥꯜꯂꯤꯅꯤ ꯍꯣꯏ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯧꯔꯛꯂꯝꯂꯤꯕꯗꯣ ꯑꯃꯨꯛꯇꯪ ꯀꯧꯔꯛꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯂꯥꯛꯄꯁꯨ ꯂꯥꯛꯇꯦ ꯆꯠꯄꯁꯨ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯗꯦ ꯆꯅꯨꯗꯣ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯆꯅꯨꯗꯣ ꯏꯄꯥ ꯄꯥꯈꯠꯂꯛꯏ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯂꯩꯕ ꯐꯥꯎꯕ ꯀꯤꯁꯤꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯤꯕꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯕꯣꯒꯦꯜꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤꯕꯅꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯆꯅꯨꯗꯣ ꯍꯟꯇꯛꯃꯨꯛꯇꯤ ꯍꯦꯛ ꯀꯧꯔꯛꯄꯒ ꯆꯦꯟꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯆꯥꯛ ꯑꯗꯣ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ
ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛꯁꯪ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯅꯨꯕꯨ ꯀꯧꯔꯛꯏ ꯍꯟꯇꯛꯃꯨꯛꯇꯤ ꯆꯅꯨ ꯁꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯊꯣꯛꯁꯨ ꯊꯣꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗꯒꯤꯗꯤ ꯆꯅꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ ꯆꯅꯨ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤ ꯁꯦꯕꯥꯛ ꯐꯥꯎꯂꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨ ꯆꯪꯉꯛꯑꯦꯗꯅ ꯁꯤꯗꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝꯒꯤ ꯃꯆꯤꯗ ꯉꯥꯁꯜꯂꯒ ꯊꯝꯂꯤꯕ ꯁꯣꯔꯤ ꯑꯗꯣ ꯆꯦꯆꯦꯠ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯒ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯩꯃꯥ ꯑꯩꯅ ꯁꯨꯃꯥꯡꯗ ꯀꯟꯅ ꯀꯟꯅ ꯀꯧꯔꯨꯔꯤ ꯑꯗꯨꯒ ꯅꯪ ꯉꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯑꯩꯅ ꯀꯧꯕꯗꯨꯕꯨ ꯇꯥꯗꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯤꯅꯦ ꯅꯪꯕꯣ ꯑꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯟꯗꯛ ꯁ꯭ꯀꯨꯜ ꯆꯠꯄꯅꯤ ꯑꯗꯨꯗꯨꯒꯤꯅꯦ ꯊꯥ ꯐꯥꯔꯕ ꯃꯥꯒꯤ ꯇꯨꯏꯁꯟꯒꯤ ꯐꯤ ꯄꯤꯕꯅꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯒꯥꯔꯤꯒꯤ ꯐꯤ ꯄꯤꯕꯅꯦ ꯀꯔꯤꯅꯣ ꯑꯗꯨꯗꯨꯒꯤ ꯄꯩꯁా ꯈꯔ ꯋꯥꯠꯂꯤ ꯅꯉꯣꯟꯗ ꯂꯨꯄꯥ 2,200 ꯂꯩꯕ꯭ꯔꯥ ꯈꯤꯇ ꯋꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯕꯣ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯕꯅꯣ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯎꯌꯥꯜꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯉꯥꯛꯇꯃꯛ ꯌꯥꯎꯔꯒ ꯀꯔꯤꯝꯇꯗꯤ ꯍꯥꯞꯇꯦ ꯑꯗꯨꯒ ꯃꯩ ꯑꯗꯨ ꯊꯥꯗꯨꯅ ꯂꯣꯜꯂꯤ ꯑꯗꯨꯒ ꯏꯟꯖꯥꯡ ꯁꯦꯝꯕꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯎꯗꯦ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯆꯅꯨ ꯅꯪꯕꯨ ꯃꯪꯂꯒ ꯑꯗꯨꯃꯛ ꯂꯩꯔꯕ꯭ꯔꯣ ꯆꯐꯨꯁꯤꯅ ꯀꯔꯤꯝ ꯊꯣꯡꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯆꯐꯨꯗ ꯍꯥꯏꯗꯣꯛꯄꯗ ꯆꯥꯛꯄꯨꯗꯤ ꯌꯥꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯉꯁꯥꯏꯗꯒꯤ ꯏꯟꯖꯥꯡ ꯁꯦꯝꯂꯒ ꯍꯥꯞꯆꯤꯟꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕ ꯌꯦꯟꯗꯦꯝ ꯑꯂꯨ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯆꯅꯨꯗꯣ ꯄꯨꯡꯉꯛꯉꯛꯏ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯃꯈꯨ ꯈꯦꯠꯂꯒ ꯑꯃꯗꯤ ꯁꯣꯏꯔꯒ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯑꯒ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯆꯪꯉꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯅꯪꯅꯦ ꯅꯇꯣꯝꯗ ꯁꯨꯝ ꯂꯩꯕꯁꯤꯗ ꯚꯔꯝ ꯆꯠꯂꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯕꯣꯒꯦꯜꯅ ꯍꯥꯏꯕꯗꯗꯤ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯂꯒ ꯅꯪꯒ ꯂꯩꯃꯤꯟꯅꯅꯦꯅ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯒꯦꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯄꯩꯁꯥꯗꯣ ꯂꯩꯗꯣꯔꯤꯕ꯭ꯔꯣ ꯆꯅꯨꯅ ꯍꯣꯏ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯑꯩ ꯄꯩꯁꯥ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯑꯗꯣ ꯃꯥ ꯊꯣꯡꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯍꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯅꯨꯁꯨ ꯄꯩꯁꯥ ꯄꯨꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯆꯅꯨꯁꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯆꯥꯅꯩ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯝꯕ ꯏꯟꯖꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤ ꯁꯥꯕꯤꯔꯝꯕ ꯐꯨꯠꯂꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯌꯥꯝꯅ ꯅꯛꯅꯕ ꯅꯠꯇꯕ ꯃꯔꯤ ꯃꯇꯥ ꯈꯔ ꯊꯣꯛꯄ ꯅꯨꯄꯤ ꯃꯆꯥꯅꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯤꯛꯂꯥ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ ꯂꯤꯛꯂꯥꯅ ꯍꯦꯛ ꯂꯥꯛꯄꯒ ꯆꯅꯨꯗ ꯏꯅꯃ ꯀꯔꯤ ꯇꯧꯔꯛꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯛꯂꯥꯅ ꯌꯥꯔꯅꯤꯗ ꯑꯩꯅ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯅꯨꯅ ꯅꯪ ꯂꯥꯏꯗꯨꯛ ꯊꯥꯃꯩ ꯍꯥꯏꯐꯦꯠꯇ ꯊꯥꯟꯗꯣꯔꯛꯎ ꯑꯩꯅꯦ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯁꯝꯕꯜꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛꯀ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯅꯨꯗꯣ ꯆꯠꯈꯤ ꯂꯤꯛꯂꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯗꯨꯛ ꯊꯥꯃꯩ ꯊꯥꯅꯅꯕ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯋꯥꯏꯔꯝ ꯇꯩꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯒꯤ ꯁꯌꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯞ ꯂꯥꯎꯅ ꯐꯨꯔꯛꯄꯗ ꯂꯤꯛꯂꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯂꯤꯛꯂꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ